Inner line permit ki valid Oiba Paidana Ainn Kaina Leiramba Meeoi Mari YAIRIPOK police na fari hari YAIRIPOK Vishnu Naha water reservoir construction site non local thabak suba Meeoi Mari ado valid Oiba card Paidana Leiramba thingnabadagi police na lokhatuna YAIRIPOK police station gi custody da thamkhre hari hariba Meeoi Mari adudi Afsar Ali Chai Kunithoi son of MD Safiq Alam MD Sanfara Sai Kun son of MD Jakir MD Rahmatullah Chahi Kun Humdoi son of MD Nakimuddin Savas Alam Chahi Kun son of Muteza Alam Nihari Makhoi Mari Mak Logi Matung Inna Thobal District Executive Magistrate ta Photoktuna ILP ki makhada legal action loduna maramdamda hal hannaba khongthang sing paikhalagani hari hiramas ga mari lerina chief minister na social media da thagalakpa post samada aina yadaba maongda mitop changlakpa thingnabagi damak employers contractors samadi residents site ki Meeoi singna ILP system bu mapung fana chana hanbada mari lenaba singda cooperation pinaba appeal tarakli inner line permit ki valid Oiba Paidana Ainn Kaina Leiramba Meeoi Mari YAIRIPOK police na fari hari YAIRIPOK Vishnu Naha water reservoir construction site non local thabak suba Meeoi Mari ado valid Oiba card Paidana Leiramba thingnabadagi police na lokhatuna YAIRIPOK police station gi custody da thamkhre hari hariba Meeoi Mari adudi Afsar Ali Chai Kunithoi son of MD Safiq Alam MD Sanfara Sai Kun son of MD Jakir MD Rahmatullah Chahi Kun Humdoi son of MD Nakimuddin Savas Alam Chahi Kun son of Muteza Alam Nihari Makhoi Mari Mak Logi Matung Inna Thobal District Executive Magistrate ta Photoktuna ILP ki makhada legal action loduna maramdamda hal hannaba khongthang sing paikhalagani hari hiramas ga mari lerina chief minister na social media da thagalakpa post samada aina yadaba maongda mitop changlakpa thingnabagi damak employers contractors samadi residents site ki Meeoi singna ILP system bu mapung fana chana hanbada mari lenaba singda cooperation pinaba appeal tarakli